Apunbana Pangal ni haiba para ase lamdam asida thokliba Irang Asina Meitei phurup Tambiri Adubu Punshinba Ngamdana Leiriba Asidi Laibak Thibani haina Social Worker RK Somorendro na phongdorakli Singzamayda Leiba Fries Family Restaurant da pangtokkiba Mamiyok Society ki Foundation tigi thauramda wafam asi phongdoklatuna mahangna hai Hauzik thokliba Irang ase Meitei phurup ki oina khwaidagi aruba tanfam amo oibata natana punshinbagi tanja ama pire Irang ase haurakpada punshinbagi tanja fangle amte miyam pumba mikap thokle haibagi harauba fauramba adu haujikte amuk tapna mangtharakle masigi mathakta I masal onsinaduna amaga ngangnaba chainaba kaya purakliba ase khwaidagi hena laibak thibani asigumba tanja asida mamiyok society kumba wakhal manaba naha kaya punsinduna kunai asigi yaifadaba thabak kaya paikanakliba ase thagatle makhata nasu asigumba afaba thabak se leptana pangtokpa ngamba obiyo haina mahana makha takhe amaromda mamiyok society president ke basanta kumar na hai Kunai asida Leiriba awaba taraba singda mateng pangnapagi pandamda society ase likhatkibani society ase hek likhatpadagi hauzik fawba relief camp kayada mateng pangba khakta natana blood donation camp ani pangthokre makha tana Irang ase chatharakba natraga kunai asida ka hena awaba taraba singda leppanitna mateng pangkhigani haina mahana makha takhe thauram adugi saruk ama oina mamiyok society na haukiba chahi asida tawkiba thabak thoram sing yawba chapau amaso phongdokhe semua sebenarnya untuk view, ada view, ada view. Apa jalan baru, mati pan juga yang jadi. Happy orang baru yang ada mati pan, ada berdiri itu ya. Ini awal untuk mati pan ada berdiri. View, ini sama juga ibu ini yang jadi. Aku nak bila si idea sebelum nasi tersi apa ya kami bayi ada keren. Jadi nah ini kalau mereka ini kan mengambil dari itu mengambil dari mana lagi. Jadi di sini ni, kalau ni jadi orang yang nak ni, ini juga sesuatu jadi. Aku nak tahu ni sesuatu. Ima di bawah sebelah sini, kalau kini kunai saja, orang berapa duit kita ada di generasi ini tu nak, orang berapa nak kena sudah nasi. Society si front tahu dah masuk tahu dah lah, mana boleh cari yang bagi mana sudah boleh blood donation ni pangkat ber, atau ke relief yang tiada, apa pun yang kita Manipuri dari relief yang apa pun yang kita, apa society si members yang sini boleh cakap boleh bating pak yang apa masuk boleh pak agak nasi bau dah boleh mayang bating lep tanah pang galai maka tahu tu boleh bating lep tanah pang jika ni Haibasi ni boleh tapi Meitei lagi Tambiri Adubu atau ke Laibak mayang Laibak mayang tu mamiyok society si kalino Haibasi tu makhangbi laga society si na tahu iba tawag kasi si apa yang hajipkan kalau tahu iba si apa yang iba waktu mana ba ni kaya aku thora pada kan di kajik mayam tu punshinba acau bapa kau itu ngambil Haibasi waktu itu apa yang sih mayam di thawak thora masih thawai yang masih kau pangtok tu na lah di Haibasi